Manipur University ki Department of Southeast Asian Studies SISNA SHINDUNA Southeast Asia and Manipur Historical and Cultural Linkages Haiba theme da lecture series ama Department asigi lecture hall da ngasi Houdokkhre ngasi dagi tangkang naina pangthokadoriba lecture series Houdokpagi thoram aduda Manipur University ki Vice Chancellor Professor Nauram Lokendra Department of SIS ki Head of Department Professor Jinglen Maisnam amadi retired IPS S Manglem Jauna maruiba mitung singoina saryaki lecture series asigi ahanba episode da maitei amasung pong anigi marakta lainakhiba mari puwari singi matangda kupna nainaki thoram aduga mari lainana Professor Jinglen Maisnam na TOMTV da hai maitei amadi pong anigi marakta lainakhiba puwari amadi liklam sing asi mahairoi scholar amadi stakeholders singna ningthina nainaba amadi khangba mathau tai act this policy mai pakhan ke hairabadi awang nongpokta leiriba stat singa loinana Myanmar Thailand Laos Cambodia amadi China ga lainakhiba puwari gi wari sing khangba mathau tai leibak sing asiga Manipur ga lainakhiba nath lining lanon itek migration amadi immigration gi mari sing asi haujiki miroda khanghan nabagi pandamda Department of SIS na lecture series asi haudopani puwari sing asi punna nainaduna khangminnarabadi lamdam asida thokliba irang asi solution khara makhaidi phangba ngamgadra haibagi thajaba lei Manipur gi afaba tunglamjat ama sembada mangzil thana changsin gi hairabadi Southeast Asia da leiriba leibak sing asi ga lainakhiba mari sing asi ningthina thijinba amadi neinaba mathau dai haina makhataki aduga loinana university ki koi curriculum state koi South Asian magi country singsi masigi magi history magi culture jo hojiti new culture pop culture na singba kasu yaur ini adigi madigi religion adigi migration immigration threat punamaksa masi khangan bagi mathau taba ma hojiti amna chauna lakle aduna sigi koi gi wari ji thiru matam da di ke dore haba matam da koi loi khamba nai dro wari mayama ma masi leirame haidi akhoi maitai ga lainarakpa aduga akhoi sta lairiba ko yelhomi frup singsiga hairiba lamdam sigi lairiba magi frup singsiga lainar mamari si masi akoina zik thijaluba matam dadi masi ang ko phangna lairame ana madugi ahanba akhoi madugi wari wakong masi akhoi naina basa masi akhoi Manipur University gi Department of Southeast Asian Studies na madugi thabak se masi package jabane